STB meeting tabirisingbu ahamba maktada nomaithian kundesoina taram okchari marakipau miyam dubizari beneficiaries lakh mari henbada lupa crore jahum changna pakhat kadaba government ki anova scheme nifudaruk ngasi Manipur ki chief minister Nongthombam Biren launch tawkre palace compound leiba city convention center da pangthokiba tongan scheme kya launch tawbagi tharamatuda Manipur ki chief minister Nongthombam Biren yauna mahaka chetminariba cabinet minister MLA sing police ki makok thongbo officer sing amadi tongan ba department singi maroiba miyoi kya su tharamatuda saruk yake Thamadu kamari lenena CM Biren hai Manipur da NRC chatnaba pamliba party da Manipur gi miyamna vote pibidre NRC chatna hanba pamdaba party da miyamna vote piduna saugatli amadi India lengakna Manipur bu karigumba makhal amatada Manipur gi apunbagi saktam kaina basinba leite sinju chilakloi ngasi pangthokliba thoromasi tha mangagi mamangdagi pangthoke khandna lakhibani adubo Manipur da thokliba ising ichau amadi khanghodna takiba lena maram oidna miyam wana khangkhiba aduna maram oidna pangthokpa ngamkide Manipur da thokliba ising ichau asi kanagumba amatna tholakani khangde masida natana BJP lengakna ngasi fawbada miyam gi aifanabata khanduna lakhi haibasi miyamna khangbi pamthoi Imphal dagi jiri fawba chatnariba lambi asida RC thong amata thanamba thengnakide adubo ngasidi RC thong ahum sadna miyamna khusinakre masida natana Manipur da irang leidi haidna opposition da leidiba singna miyambu charangna hanba asida miyamsu masida yaushinaba hotnari numidang waram hek yobaga maina paibi kaya Thongan da thokna masamasu ngapagi chatnabi ngasidi leitre miyamna anayak thorakpa matamda layengna base leitaduna wan leiramba du ngasidi CMHT card piduna miyamgi awaba mateng pangduna lagli Manipur tangdu leitaba lamdam ama laknaba honabada thokliba issue do miyam bonna thengnaminasi hojik oriba phiba masida politics sanabagi hainabi thadokpiu haina su phongdokhi Warga lain juga memang sekamai tu, kalau buat, mesti kamai tu ni kamai ini, kamai ni lain tapi guys aku, itu kan ada share tahu nanti, ngasih waktu continuously, apa monitor tahu ni, why ning betul tu, kau tak berkarya awak itu, sangat kan relief game tu sangat politik sobibi, sekarang ada tu saya, aduh hayu, aduh tahu ni na, mobile apa ni pusat lagi tahu ni hendak nanti, aku isi tu tu promote tu orang baik, sekarang ni, kacau kan tu tu sana orang dari sawan buku, nungai yang tu wakil feel doon ba aduna masih tahu dana ba mayam dasu haizari Thangjam Manoramabu tamthiba mawngda mihathina hatpada chenaba taratare shuba Assam Rifles ki personal sing ahakpadandi fanghalu amadi tamthiraba apspa asi India dagi muthatkadabani haiba demand ngasisu tali masida miyam amadi leiba miyam gi mihut chingnasu akan makhongjang changsil haningi haina working committee of apunbaluki coordinator Phunindro Konsamna phongdorakli Thangjam Manorama Memorial Charitable Trust Bamon Kampu amadi apunbalup anina senduna Bamon Kampu Mayalekai Community Hall da pangthopa Thangjam Manorama na lekhidabagi kunchuba ningsing tharonga mailena mahakna hai Thangjam Manorama bu mioibagi sajat nataba chathaduna tamthina hatok pikiba numit asi puwaida sanagi amuba kalina taidna lehoragani misi asiga mailena lamdam asigi miyamna changshinkiba khongjang adugi demand ngasisu tali tamthiraba draconian law ama oiriba apspa asi lamdam asigi police station kharana konba mafamdagi jamna lokthokpa leirabasu masi amuk hana thamjilakpa yana leibana amadi Thangjam Manorama da takiba awaba si leibaga sigi mipum khudingda amuk hana tadana ba haribe kasi India dagi Pumut mutat kadabani lunena lamdamasida apspa aikogi matamda lokthokti haina political mileage launaba honabagi wangang akan bamongda condemn tawi masigi mahutta Manorama mihatta chenariba taratare shuba Assam Rifles ki personal sing amadi India dagi hariba draconian law asibu marufangna muthatnaba honabada achoba thodang lobiyu amadi lamdamasigi miyam amadi miyamgi mihut ching yauna akan makhongjang changsil haningi phongdoki Ngasigi thoramadu lekhidrabi Thangjam Manorama gi mitamda haile katuna awa phongdokpaga lonena ikai khunu utki ningsingbe yai hokiba chahi lisingani marida Imphal iski manung channa Bamon Kampu da leba Thangjam Manorama gi yumdagi
Matam aduda Kanglada leba taratare suba Assam Rifles ki personnel singna phana pukraba matung chahi adugi July 13 da Manorama bu nupi oibigi ijat manghalaba matung nupi oibigi ikai khumna famda nongmoina handin kapsinduna hatolaga langtholambadagi miyam thengnarakibani thaudo asigi matangda lamdam asigi miyamna akanba iho hogna draconian law apspa lauthokadabani amadi chenabasing ahakpa cherak pigadabani haina khongjang changsilakibani Kaki mafam kharada armed forces special project masi lokthokpa police station kharna komda lokthokpa sidi amusung thamjalakpa yabi port la ekhoina pambati very specific demand repeal the armed forces special project 1958 laiba whole india deki natra prithvi deki matakkiba loinana laiba prithvi gi myam singa se natra na manipur da laiba myam singa se natra bharat laiba myam singa se amohna monora gumbukta takiba adumba makalgi dasada madu tadana bagi nangta masini aduga aroibada thamjari mafamana akoi demand hoji pawada akoi adumak chathari loinana tobadabu lairiba MLA hoisinu government hoisinu natraga any opposition leader hoigara natraga na madu tongan ruling hoigara sumna kaki mokoi masen political gi khudong chaba mileage lona ba huntu konjin tobai mohta laiba monoma ki misida thainakhiba adugumba maruina thon kiba armed forces special project repeal tawna ba loina monoma gi mihata senekhiba mayam do security personnel su dei pina na bagi madugi akanba kongjang mayam su madu sangne ba pham tawi Hokiba July 3 ki numidangda Kwakta da leba Sericulture Training Center da leba Relief Camp da Churachandpur dagi Landinaratna Jangja Form Loduna leba Angom Prem Kumar Masa Mathanta Masana leriba ka manungda Thori Yanduna Laikidaba Thauto aduna maram oiraga awaba nanghauraba mahaki loinabi amadi masa singi awabada saruk yabaga loinana ngasi like minded group LMG Manipur gi maikidagi mahaki lana tharomda mating oinaba lupa lising 15 tengbangkre Prem Kumana hinglingai matamda matau karamna pikliba macha ani asi mahai masing tamhanduna karamna relief camp sida leiraga makoibu mi ohenaba semgani haina toina hairam ki haina mahaki loinabi Premitana pawdambagi video ama social media da thengnabadagi group asigi executive council na warep lauraba matung group asigi pukchel charaba member sing amadi LMG bo support tawpiba pukchel charaba kayana angamba khagatnaduna ngasi Kwakta gi Sericulture Training Center da laiba prefabricated house da laibi mahaki loinabi amadi masa singi mphamda lupa lising 15 gi mati ngasi pangkibani ngasi gi tengbang khongsat adu group asigi vice president Chongtham Jibanlata amadi Brojendra Thongam anina luchinki khongsat adu da group asigi secretary Ojit Chorokhaibam publicity secretary Rakesh Naurem finance secretary Konjesor Mangsatabam joint secretary Dr Maibam Itin Assistant Secretary Surendra Ningomba, Executive Member Bela Salam Amadi Tomba Thopam Nachingba Rokhabam na Fongdokibada Mayum Makai Mainatum na Thatopi Kibadagi Hauji relief camp singda Lairiba Maraibak Chiraba Muising Chama da Chama Wakal Nungairamloi Maramasina Lenga Asna Matam Chana Relief Camp ta Lairiba Inmate Singi Awar Apa Sing Yengsin Bidna Mating Pangba Matautai Haiki Kaksin District ki Manung Chenba Wangu Tera Lamnam Lokonda Anirak Chabi Lorok double cropping Taubada Nongi Isina Saukolakna Laukola Dugi Lofom Kaya Ising Tomjin Krehari Lofom Singaduda Pog Salak Mundringe Lokpaya Dringeda Ising Sausilakpadagi Ising Tomjilaba Lofom Sing Mang Takle Maramasina Marile Nabal Loisangna Lomi Sing Yawabada Mating Pangbinaba Lomi Sanasam Bormanina Fongdorakle Assam ki saknaraba iba Moringjam Subramna Kachaba Saita Kirtan Halakandi District Makhada leba Laisrum Khul Mamang Laikai dangasi Chinglemna Pangthokre Tarnithui Suba Chahigi Saita Kirtan adu ACS officer Assam Manina preside tawki aduga Manipuri Sahitya Parishad Assam ki president Ngangom Joy Kumar Singhana
Chief Guest aduga Manipuri Sahitya Parishad Assam ge advisor Ingudam Binod Singha Short Story Society India gi BP Khaidem Kanta Sahitya Academy New Delhi gi Manipuri Board Member Khoisnam Birola amasung Manipuri Literary and Cultural Forum Tripura gi General Secretary Khoisnam Mangolna ikai khumnaba mithungsing oina saruk yakhi Aikhoigi oiba chatnabi amada pangthokpa thoramaduda aiba kulhumdoina sareng wari macha pathoki thoramaduda myekeasu ikai khumnaki Maraki pau pijaba matang astel losinjare mi eng tabili basingbo khurumjari